Kurumjari Image Paodam Miang Tabiri Bakwai Puramapu Ahanbata Taram Noksari Ngasigi Marui Bapau Transit Camp the Bomb Pokaibda Assam Rifles ki Jawan Mapan Sogle Nupi Nupa Amata Oina Nungsi Sanana Lemina Batada Manung Chokot Papurupangani Haina MLA Korungtan Pundo Kray Loinana Nuclear Pubangamba Ballistic Missile Agni 1 Mai Pakna Sanging Tokray Hauzik Ngasigi Mapungwa Pau Amuglobirasi Ngasi numidang pung mga minit yang kay nipanlom tabda Imphal West District manung channa minutong da laiba Assam Rifles ki transit camp ta bom pokai bada Assam Rifles ki jawan mapan sokle hairi ngarang numidang warang pung mga minit ko lom tabda Imphal gi mapal kangjay pung da tara mga suba Director General Assam Rifles Sentinel Equestrian Championship 2018 pangtok phamda hand grenade ani thangna thana pokai handuna Assam Rifles ki personal nipa ani sohon kramatung da ngasi amuk minuthong da laiba Assam Rifles ki transit camp ta bomb pokai rakhibani bomb pokai ba du da transit camp asta laiba nipan suba AR gi personal manga kun manga suba AR gi personal ani kuntraum de suba AR gi personal ama nipuni toi suba AR gi personal ama amasung ani suba AR gi personal amani hairi adum oinamak asok pasing adu kaya yamna aso apan yaw kharbagi haiba adu hauzik phawbagi oina khangba ngamdri Education Minister Thokchom Rajesh Samna Mairoi Singi academic timetable karigumba makhal amatagi ayat athingba pidana mapung phana chathabangamnaba education bu disturbance free zone ohenaba haikrai wapam asi Ministry Office Chamber da Manipur da leriba Catholic Missionary School singi matakta athingba thambagi report ka mari lena pangthokiba pawgi mipam amada Minister Rajesh Samna phongdokhibani ngasi Manipur Vidhan Sabha da Mukhyamantri N Biren haikrai ngarang nungthil pung mga makhairom tabda Imphal Polo Ground gi VIP gi gallery awang thangba dagi put kunthra ni thorum chatlaga over bridge nakal da bomb pokai handuna AR gi jawan ani sokhibadu condemn tawi nuaitaba thogdu adu aigi amasung house makedi condemn tawi matung thoktuna akan bachasing thorang lokhalei masisu SIT semduna ngareng hayeng phawbi manungda fact finding tawjage haiki ngarang Manipur Vidhan Sabha da opposition Congress ki member AK Mirabai Congress tagi tok BJP da yauduna hauzik Forest and Environment Minister Oiraba T.A. Sam Kumar gi matakta kari thabak lokhot labage haina point of order ama pokolaki bada speaker YKM Chana business ka mari lenati haidun yakhidab adu matung da ngasi su amkhana wahang pakhum lorba matung 0 hour khudong chabaloduna AK Mirabai na sabha da pokolapa opposition amadi ruling gi marakta charang naba tokpadagi speaker na nungthil pung 12 minute manga dagi nungthil pung ama phawba sabha gi mifam yeithoki AK Mirabai na 0 hour gi khudong chabaloduna sabha da phongdoki bada ngarang point of order ama pukatuna house gi manung da khanagadaba hiram ama house gi mapanda press ki khutang da sengdokhiba asi rule of procedure conduct of business ki karamba rule gi makha da yawbage haina khangma pamjai house famlingai da mapanda ngangba Constitution da thenadi haina phongdoki maki wafam adubu sagat laduna opposition gi ke Mega Chandra amasung atai kayana su sabad phongdorpada ruling amadi opposition gi marakta charang naba thokpadagi speaker na nungtil pung ama pawba sabagi mipam yeitoki tungda nungtil pung amada amuk hana mipam chattaba haudun speaker na finance ki charge puriba upa mukhyamantri da supplementary grant amadi general discussion sing move tawnab hairakpada Congress ki MLA sing yani da phongdoktuna sabadagi mapan thoke Tawdok aduda Mukhyamantri N Biren speaker haibase sabagi custodian oibana speaker gi matakta allegation tawba yade haina sabada thamki ngasi Manipur Vidhan Sabha da sel thumgi bibhag su puriba upa Mukhyamantri Yumnam Joy Kumar Singhana sabana khana nenaga pass tawbina pukhalakiba general discussion of demand for supplementary grant
2017-18 amadi discussion and voting of the demand supplementary 2017-18 gi toan ba bibhag kunthani pang senfam sing savana pass tawkre grant sing adu sel tumgi mantina savada putok pada opposition gi members sing yaudabana savana yetna ba yaudana hairiba supplementary grant sing adu pass tawke ngasi pass tawkiba demand sing di the state legislature secretariat land revenue stamp and registration and district administration, finance department, transport, PWD, information and publicity, education, medical, health and family welfare, municipal administration, housing and urban development, labor and development, employment, tribal affairs and hills development, consumer affairs, food and public distribution, cooperative agriculture, veterinary, including dairy farming, environment and forest, community and rural development, PHCD, power, YAS, election, sales tax order, taxes duty, jails, rehabilitation, minor irrigation, fisheries, panchayat, water resource department, art and culture, horticulture and soil conservation, social welfare, tourism, science and technology, minority and backward classes, and scheduled caste department, relief and disaster management amadi information technology ni hairi nupi nupa amata oina nungsi sanana leiminarabata da imung chakotpa propangambani wapam asi ngasi more ward number 2 mission bank da leiba auditorium da mate chanu nolam kiloi khom MCNK gi 12 Rising Day 2018 gi thorum da di korung thang MLA 42 Tenopal SC na athoi mitung oidana phongdo kebani MLA na makha ta kibada mioi bai khoi amatani chanabi lol kaya lei adubu isor na tharak libasi nungsi chanana leina pandam dani maram asina aikhoi nungsi chanana leiba mathau tai nungsi chanana leiba matam da chakot papura kani hainasu MLA na phongdo ke ngasigi thorum aduda ADC Sandal gi member S Tongpau Martin thorumapu amadi Myanmar dagi Kim Martin akano mitunglen oiki amaramda chaliba thasigi February tang anida more ward number 5 tagi Mohammed Khairuddin Elias Mochi Cheikun apokpa Mohammed Azizur Rahman bu Betok area da sakang da basina nomain kaptun hatok pikrabagi imung dangasi 42 Tenopal Assembly constituency MLA di korung tengna hak tengna na chatuna imungi miui sing unakre di korung tengna le khidrabag imungi awab da saru yabaga loina na ma ki makedi su pangbe aba mateng pangani haiduna phongdokhi ngasi imung manunga unakhiba aduda Indo Myanmar Workers Forum Moregi President and Pulindro amadi forum gi members sing su yauki and Pulindro na le khidrabag imungi awab da MLA na tengbang bibagi damak thagalakli lamdam asigi angang sing amadin ha sing da sana khona bagi wakal hena khalan bagal lonena lam asibu hena sakot hano pandam da IGAR South ki makada 5th Jack Rifle of 9 sector Assam Rifles na Siduna sports items sing amadi first aid kit sing yantopagi thorum amangarang government high school Malom Bazar Imphal West district pangtokre Mahiroi sing da sana khona bagi polam yantoki ba adubu school authority na thagat ke Manipur ki Mahiroi Khunaibu Hena Gyan Loksing Mapung Phanaba Pandamda All Manipur Students Union Amsuna Hanbalitina Honaduna Lagli Khongthang asigi makha chatharakpa oina Amsu Kaksing District Committee na lakadoriba class 10 amadi 12 ki parikha da saru yagadaba Mahiroi Singbu Hena Loksing oina haiduna district asigi manungda leiba Mahiroi Singi oiba maths science social science ki mock test ama pangthok lagani masigi damak akupa marol Amsu Kaksing District Committee dagi khanglaba yagani hairi amaramda Amsu Kaksing District Committee gi office leitabana maram wariga awab mayok narambadu koktuna Kaksing Girls High School Kaksing warida committee asigi office oirgani office asida mari lenabasina laktuna thabak thorum singidam tanaraba yagani hainasu Amsu Kaksing District Committee gi publicity secretary gi cherol amana khangalagli
Manipur State Minority Commission MSMC gi Sentang Makada Lilong Haurebi Makhalikai Konjil Thawal District Sinduna Rights and Welfare of Minority in Manipur Haiba Hiramda Nomagi Oba Wakal Taminabagi Thorum Amangarang Lilong Haurebi Makhalikai Konjil da Liba Rural Care Center RCC Office Complex Pangtokre Manipur da Kundariba Missing Yamjadaba Purupsing Haksing Amadi Sokot Taurangsing Haiba Hiramda Pangtok Kibangarangi Miamga Wakal Taminabagi Thorum Aduda MSMC Chairperson Alhas Dr. Said Burhanuddin Athu Mitunglen All Manipur Muslim Organization Coordinating Committee Amokko ki President SM Jalal Sheikh na Thorumapu MSMC member Dr. MS Ningomba Mutum Ranjit Amadi Samuro Municipal Council Ward number 10 Councillor Muhammad Basir Ahmad akan mitunglen sin oina saruyaki Thormadu da athoiba mitunglen warol pirdana Alhas Dr. Said Burhanuddin Nahai Bharat legana lepak asigi missing yamjadaba Purup Singi Saukat Thorangi damak makal makha kayagi skim pakituna kanaba piri Skim singa se Lominaduna Sakon Naba Equi Punahona Minasi Hybagalona, missing Jamja Purup Singi, Mairoi Singna, Mairoi Singi Oiba isu Kakta Natana Ate Atopa Lepaki Oiba isu Singda, Kahena Yoksinduna Matam Mangan ba Asi Tauroi Si. Education na Chakot Pagi Lambi, Wagedor Beni Haiki. Ngasi ayuk pung mapalom tabda naga tural matakta pofam pambising amadi manak nakpada sel khairamba mui ama thameban rising knowledge club amadi thameban youth club ki volunteers in farga police station khrei farabadu khurai soyum lekai dagi boy sei kuntra apokpa lekhidraba ranjit kawi makoi ani lakpada ama chekra mak phawbani makoi hanasu pofam pambising amadi dukan sing dagi sel khai haiba Pau Pangbadagi club ki volunteers in a pan of honor Haidi. Low miss missing upon Togot Pa Amadi Low Singubi Anoba, technology Kayabu, my partner Pakan Abapandamda, Krisi began Kendra Tobalna, Nabat Manipur Regional Office, Kusam Nadunasi, Kaksing Morantiam Lekaida, Kaksing Development Farmers Club Koba, Low missing club Ama, Hangdo Kray, Loenana, base level orientation programs Amasupang Tokray. Thorum Aduda Agriculture Department ki Additional Director KVK Thobalgi Senior Scientist amasung Head Mohendro Singha Khaidem Nabat ki Assistant General Manager RK Yai Pabamaiti Manipur Rural Bank Kaksing Branch ki Branch Manager Dana Chandra Kaksing Morang Temlika ki Social Worker Nomaitem Purnima KVK Thobalgi SMS Agronomy and Tomana President Member Oina Dais the Famki Farmers Club Adu Hangdok Pagi Matang the KBK Thobalgi Veterinary and Animal Husbandry SMS Dr. S. Jes Maranina Nungyoiba Warol Pongdoki. Taubalamsung Kaksing District Tuan but Mapam Tarada Farmers Club Sing Hangdok Naba Pandam Tambagi Manung Chananga Sitaruk Subo in a Kaksing Development Farmers Club Asi Hangdok Pani Hairi. Imphal West Amadi Iski Apunma Police Team Amanangarang Numdang Pung Taramatoi Makairum Tabda Kongba Lystrom Lekai the Labor Loremum Ingo Singa Nipu Dagi Yamlaba Yungang Sing Pare Paraba Yungang Sing the Officer's Choice Half Bottle Box Nipumanga McDwell Half Bottle Case Nipum Humdoi BP Box Manga Full Bottle Humpu Amadi Half Bottle Nipu All Monk Quarter Box Nipu Beer Box Samakun Beer Kingfisher Box Samakunmapan McDwell Full Box Taramapani using a sea Gati Dagi Prokla Kongba Tanam Lekai the Laiba Tangjam Chinglemba Singer Saikutamapani Yumda go down where get Impalgi Mapam Sing the Tabi Tabakchate Haiba Kangmangam Haidi Mayanglam Pizoy Yunbi Lupki member Ningomba Mema Devin Haikre Imoinu Market set 13 da hanadagi perform pamdaga lerekpa nupi masing taratarukdagi perform pambi masing hangat hanba yaroi set number 13 asi mayanglam pijoy yonbi singna tungmang ontong na duna mioi nipan card pai duna pamla kibani masing hangatuna pamjilakpa tarabadi thauri khajilaga kanama ta pamhaloi mari lenaba minister meng changbiu haina ngasi paumi sing unabada en memana phongdokre Sidi akhoi hanagi leijari ba mi nipan se sidagi hena hapsan ba yaroi hena haijaningba
ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯔꯤ ꯂꯩꯅꯕ ꯃꯥꯡꯒꯣꯟ ꯃꯤꯅꯤꯁꯇꯔ ꯈꯪꯗꯦ ꯁꯤ ꯃꯈꯥ ꯇꯥꯅ ꯑꯝꯇ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏꯗꯤ ꯌꯥꯕ ꯉꯝꯖꯔꯣꯏ ꯅꯤꯄꯥꯟꯁꯤꯗꯒꯤ ꯍꯦꯟꯕ ꯉꯝꯖꯔꯣꯏ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯟꯒꯅꯤ ꯄꯣꯛꯐꯝ ꯐꯥꯎꯕ ꯐꯝꯃꯣꯏ ꯑꯩꯈꯣꯏ ꯊꯧꯔꯤ ꯈꯥꯖꯤꯜꯂꯒ ꯊꯝꯒꯅꯤ किलोमीटर 400 साना न्यूक्लियर पूबा ngamba ballistic missile Agni-1 ngasi maipakna India da changing tokre leipak asida saba leimaidagi leimaida kapkadaba missile asi lanmigi strategic forces command SFC na training activity gi saruk ama oina changing tokibani changing tobagi thabak adu hana Wheeler Island haina kauramba hauzuna Dr. Abdul Kalam Island haina kauramba ham adudagi Integrated Test Range ITR gi PET 4 dagi ngasi ayuk pung nipan makhai tarpada mobile launcher ama sizinaduna launch tawkibani Agni-1 missile asi solid rocket propellant system na thawbani ton taranithoi rom lumba meter taramanga sangba Agni-1 missile asina kilogram lisingama phau pubangami amadi kilometer 400 chana kapangami Nuclear warhead sing pubasu ngamba missile asi Defense Research Development Laboratory amasung Research Center Emarat Kaloinana Advanced Systems Laboratory ASL na sabani Prime Minister Narendra Modi na February mapandagi hauraga United Arab Emirates Oman amasung Palestine da chatkadori Palestine da chatpa India ahanma Prime Minister su mangna oigedori Thangjagi ayukta Rama Allah da thunglaba matungda Palestinian President Mahmoud Abbas ka wari sanadringe da Yasser Arafat Museum da satkani Prime Minister Modi bu ikai khumna utuna Palestinian President na banquet launch ama singadori Prime Minister ki khongchat ki ani suba pantung phamna UAE doiri Dubai da pangthok kadwa 6th World Government Summit mak wangangani Summit aduda India gi guest of honor oina invite tawrakibani mafam aduda Prime Minister Modi na Abu Dhabi da leiba Indian community unagani amasung mafam aduda sagadaba Hindu temple amagi urep uyungsu tamgani Prime Minister Modi na Dubai gi ruler Sheikh Mohammed bin Rashid Al Maktoum ga su unagani hairi UAE da numit nini leramlaga Oman gi damak Prime Minister Modi khongsan gani Srinagar gi khwaidigi chawba hospital SMH Esta Pakistan terrorist nongmai kapsundana attack chathabagi thodokta Jammu amasung Kashmir gi policemen ani sahid oikre medical investigation gi damak police na central jail dagi terrorist ama purakpada hospital lotun leramba terrorist na police sing aduda nongmai ka pahurakhibani English ni taram marida South Kashmir gi Kulgam da phakiba Pakistan dagi LET terrorist Navid Jut nantoktuna thodok tholi da chen kre hairi terrorist sing adu thibu humbagi thabak chathari hairi All Irangman Football Federation AIFF na sinduna Irangman High School ground chathariba third 7S side All Irangman Football Federation Football Tournament 2018 ngasi sana kiba match ta DMFC Morena Hairok United pu Panjal ani amada mighty bikre DMFC Panjal ani adu lucky na match ki minute Nipunipan amadi yankai taruk ta chanki aduga Hairok United ki Panjal aduna Dina na minute yankai nipan da chanki bani All Jiribam Sports Association esa Jiribam na sinduna Jiribam Higher Secondary Playground Mapal ki team yauna punna team taratari na saruk yauna pangthok liba 12 Jiri Cup Invitation Football Tournament 2017-18 gi ngasi sana kiba 5th quarter final league round stage da Klasa Bishnupurna PSG Jiribambu Panjal Mari amata maithia pikre hayengi match sing da IEDFA amadi Hisu Thobal SKLFC amadi ARC Silong sanaragani Northern Sports Association Tenopal District na sinduna tarahumdoi suba Northern Sports Meet 2018 ngasi Tenopal District ki machi block manung chana leiba Maryland khunda hawdokre Sports Meet hawdokpagi ngasi ki thorom aduda ADC Sandal ki Vice Chairman TH Joy Lamkang na athobi meeting len advisor to Chairman ADC Sandal su oiriba MDC CH Mesil Maringna akano meeting len amadi ADC Sandal ki MDC su oiriba NSA gi President M Morung Sana Thormapu ena sarugya ke Thorum aduda atobe mitunglen
na Maryland Kulgi amatengar andakta nauna semba playground inauguration stone makum hangduk tuna miyam na senaki loina Northern Sports Association gi firal singkatuna Northern Sports Meet 2018 hangdoki football volleyball amadi sepak takraw masana da yumpam moiduna nimit mangani chupna chathagadori ba sports meet asida tongan ba khul tare ki sanore sina masana amada khul amamam gi team ani na saruk yari ngasi hawdokpagi thoromda Maryland FC amadi Haino Kong FC anina opening football match sanaki hauzik aroibada maroiba pau amuk hana pizari transit camp the bomb pokhaibada Assam Rifles ki jawan mapan sogle nupi nupa amata oina nungsi sanana leiminarabata da imung manung chokot papurok pangamgani haina MLA korungthang na phongdokre loinana nuclear pubangamba ballistic missile Agni 1 mai pakna changing tokre ngasi gidamakta di image Paodam pijaba matanga selu sinjare miyambo mukana kurumjare